मैम खुरमजरी पैक न्यूज़ की मनहुंदा मैम तराम नोक्सरी मणिपुर की इरांग से होखिबा मे अहुम 2023 हरपसे हौजी फाउत लेप्त्री है तारे अखोई कुकी सिंगना मैते की मथक लादाब लेखरगसु मणिपुर की तंपा के फम इरांग लेप्ते मसी खतन है नते मणिपुर हुजी कर्फ्यू टोटल कर्फ्यू सलाइरी अमदी मणिपुर इंटरनेट शटडाउन तौरगा हुजिक्सी यामना इंथरनबा यामना कन्ना होनरी मरकसिदा मोदी लेंगाक सेंटर लेंगाक की होखिबा लालिब सेप्टेम्बर 13 100 डेज सुगनी है हम लेरी जुलाई 9 वासक लोखिबनी मोदी थर्ड गवर्नमेंट से अदुगा हारिबा गवर्नमेंट सिना वासक की मतुंगिना निमित चामदी मनुंग लोचिनगनी हाइना हाइखिबा वाफम सिंगदी अहामबदा न्यू क्रिमिनल लॉ सिंग इम्प्लीमेंट तौहनबा मसि तौखरे अमदी जम्मू एंड कश्मीर दा लालिब सेप्टेम्बर 19 बाकी मनुंग इलेक्शन पांगथोकपा मसि रेडी दा लेग्रे बट अहुम सुबदा मणिपुर की इरांग से वारोइसिन पुरकपा हाइबा पॉइंट अमखसु यावरे मसिगी मतुंगिना सेंटरना हाइदोखिबा वाफम सिंग ngak poina मणिपुर इरांग से लालिबा सेप्टेम्बर 13 सिंग फाउ मनुंग लोचिनबगी दाउंग पोरम अमा यानबरा मसिगा लोइलोइना मणिपुर लेरिबा होजिक लेरिबा कंडीशन सिदा मणिपुर की अखोगी तालिबा दाबी सिंग सेपरेट एडमिनिस्ट्रेशन की कुकी सिंग तालिबा दाबी सिंग अमे तोंगान तोंगानबा यूएनसी की ओइनसु होजिक से हौखिबा 2016 दा लेगिबा 2016 दा 7 डिस्ट्रिक्ट मणिपुर डिस्ट्रिक्ट लेरमदे डिस्ट्रिक्ट 3 हप्सनगिबा मदुगिदु अमुक हंतोंगनबगी वाफम अल्टीमेटन पिशनलकांदा सेप्टेम्बर 13 पिशनगिबनि डीसी सेनापति हुतांगदा अदु हारिबसी नुमित 15 मंग थबक ओइन लोखलनबगी वाफम फोंदोखिबा लई मसिगी ममांगदा 2016 की 8 डिसेंबर दा अनोबा डिस्ट्रिक्ट निपान अनोबा डिस्ट्रिक्ट सिंग सेंगत की बदुगी मतांदा इंडिफिनिट ब्लॉकेट कम ब्लॉकेट 19 मार्च 2017 फाउबा कौकी हारिबसी 2016 की नवंबर अमदगी ना 19 मार्च 2017 फाउनी टोटली 139 डेज यूनाइटेड नागा काउंसिल यूएनसी ना हारिबा इकोनॉमिक ब्लॉकेट असी कौखिबा लेख्रे मरकसिदा मणिपुर की राजनीति पॉलिटिकल की कांगलोन अहोंबा अमा लापगुमना मणिपुर की ख्वाइदी चौबा पॉलिटिकल पार्टी इंडिया की ख्वाइदी चौबा पॉलिटिकल पार्टी अमरबा मणिपुर लेंगाक पारिबा बीजेपी की थंबाल संगलेल हाइना खंगरिबसी थोंग लोन खिबगी वफम लेरी अदुबु मखोई की मरक्तगी हाइतारे जनरल सेक्रेटरी के साइटिंग अंसी प्रेस रिलीज में पांगथोय मदुदी थोंग लो हाइदना हाइरक लेते कर्फ्यू नत मणिपुर की लेरिबा कंडीशंस मैम से मरम मरकांदा अखोई ऑफिस बियरर्स ऑफिस कादबनी हाइबे वफम दि लेरी अदुबु मैम पांदरी सी स्वाइदा थंबाल संगलेन लोन ख्रे सोमदगी बीएल संतोष नेशनल जनरल सेक्रेटरी ऑर्गेनाइजेशन थोंग लोन सल्लो अखोइना खोइगी ओइबा मथौ मंगम पांगथोक्तबिदा चेक्शन लैयु हाइबगी वफम फोंदोकपा लै हाइबगी मीडिया कोर्ट फोंदोखिबा लैबना मणिपुर दा सिगुबा सस्पेंडेड एनिमेशन नत तोंगान तोंगानबा मियाम दे खंगनदबा करिंबा खर तौरबरा अदना लैंगाक ममांगसु आर्टिकल 355 नत्रगा खोइगी यूनिफाइड कमांड के चेयरमैन सिली सिंदे मदुना मको वई पीपीडी हाइबगी वफम मयाम लैबनिना सेंटर अमदी मणिपुर लैंगाक एस बीजेपी गवर्नमेंट सिना मणिपुर मियाम सुरु सुरु नैबा सरिना वफम मदुम मियाम द उच्चायरगा अदुगु वफम मदुम थमलबरा हाइबा वफम सिना दना सस्पेंडेड एनिमेशन सी मसिना वारोइसिन ओइगदोरिब्रा इरांग सिगी हाइब टॉपिक खना न इंपैक्ट न्यूज़ की सिदु लेंसिन बिसे आगे हेक थंगना आगे येता थंगना लेंसिन बिरे बोजा खाइदी मनी फॉर्मर एक्टिंग चेयरपर्सन एमएसआरसी नि अहमदा ओजा मनी बतराम नोक्सरी लना मया लेंसिन बिरे बोजा वाईके डिरेन प्रेसिडेंट यूसीएम नि यूनाइटेड कमिटी मणिपुर प्रेसिडेंट वाईके डिरेन तराम नोक्सरी विथ मताई तंग थंगना लेंसिन बिरे बोजा प्रदीप पंजोपम एडिटर इराप ने ओजा प्रदीप तराम नोक्सरी ए वाहंग दुदा अदुम पाखुम सु यावरे मोइगे मचतनी करिगुम्बा अरोना थुपकुम्बा अमा तौबा अदुगा मोइना तौनिंगबा मा हेक्ता तौखिबा फॉर एग्जांपल आर्टिकल 370 जम्मू कश्मीर दगी लौथोगा इथा थाजदना अनि थोए थोकथोकपा यूनियन टेरिटोरी अनि थोकथोक जम्मू कश्मीर अमसुंग लद्दाख हैदना अमना असेंबली लेबा अमना लेतबा अदुगी पोड से कॉन्स्टिट्यूशन दा जम्मू कश्मीर गिदी मागी स्पेशल स्टेटस अमा मागी ऑटोनॉमी में 370 के मखादा पीदना लेजबदो अदुगी मथक्ता आर्टिकल 3 से मोइगे ददी स्टेट असेंबली की मनिंग मोइगे खरा ऑटोनॉमी लेरबा स्टेट असेंबली अदुगी चप चाबा अयाबा याउदलदी आर्टिकल 3 सिजनबा यादे खाइदोकपा हपचिनबा यादे हाबिसि क्लियर कर लेयबको अदुबु प्रेसिडेंट रूल तबु मतमनि 2019 दो अदुगी खुदोंग चाबा लौरगा 370 से टेम्पोररी अरेंजमेंट ओइबा अदु ओइबिगे खुदोंग चाबा लौरगा टेम्पोररी नमसी अदुगा बीजेपी की मागे पंदमदा 370 लौथोकपा हिंदू राष्ट्र अमा सानबा होनबा अदु दा तौबा हिंदीनाइजेशन तौबा अदुगा मिगे मयाम अमा लाकपसिदा 370 लौथोकनबसी प्रेसिडेंट रूल लेबा तंजा अदुगा मुफ्ती की कांगबु अदुगा फारूक की कांगबु इमुंग अनिसिना चिन्ना
ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯏꯂꯦꯛꯁꯟꯗꯕꯨꯗꯤ ꯀꯥꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤ ꯑꯅꯤꯃꯛꯁꯤꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯁꯨꯝ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯃꯇꯦꯡ ꯐꯪꯉꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯆꯞ ꯆꯥꯕ ꯀꯥꯏꯔꯤꯕ ꯁꯦꯟꯐꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯜꯂꯒ BJPꯒꯤ ꯑꯣꯏꯅ ꯃꯁꯤꯗ 370 ꯁꯤꯗꯤ ꯊꯛ ꯂꯥꯎꯅ ꯇꯦꯝꯄꯣꯔꯔꯤꯗꯨ ꯂꯧꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯥꯔꯇꯤꯀꯜ 3ꯒꯤ ꯀꯣꯏꯁꯟ ꯑꯦꯔꯥꯏꯁ ꯇꯧꯍꯟꯗꯅꯕ ꯍꯥꯏꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯇꯔꯕꯅꯤꯅ ꯑꯗꯨꯗ ꯑꯅꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯌꯥꯅꯤꯡꯗꯕ ꯈꯣꯠꯅꯤꯡꯗꯕ ꯑꯣꯄꯣꯖꯤꯁꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯆꯍꯤ ꯑꯃ ꯊꯝꯕ ꯌꯥꯎꯏ ꯊꯥ ꯀꯌꯥ ꯊꯝꯕ ꯌꯥꯎꯏ ꯑꯗꯨ ꯇꯧꯔꯒ ꯍꯧꯖꯤꯛ ꯏꯪꯊꯗꯅ ꯚꯣꯠꯀ ꯇꯧꯔꯗꯅ ꯍꯧꯖꯤꯛꯅ ꯁ꯭ꯇꯦꯠ ꯍꯨꯠ ꯄꯤꯒꯅꯤ ꯊꯥꯒꯠꯂꯛꯎ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏꯗꯅ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ BJPꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯁꯦꯟꯇꯔꯒꯤ ꯏꯟꯖꯤꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟ 17ꯒꯤꯗ ꯑꯗꯨꯒ 14ꯒꯤꯗ ꯀꯔꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯅꯁꯨ ꯑꯗꯨꯒꯨꯝꯕ ꯌꯨꯅꯤꯌꯟ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯇꯧꯒꯅꯦꯅ ꯍꯥꯏꯕꯤꯈꯤꯕ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯈꯤꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯁꯤꯗ ꯀꯔꯣꯔ 13 ꯀꯌꯥꯅꯣ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯐꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯄꯤꯊꯣꯛꯈꯤꯕ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯍꯣꯏ ꯄꯤꯐꯝ ꯊꯣꯛꯄꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗꯨꯗ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗ ꯑꯣꯏꯔ ꯃꯥꯅ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯑꯗꯨꯒꯤꯗꯨꯗ ꯍꯦꯛ ꯄꯤꯊꯣꯛꯅꯕ ꯇꯧꯕ ꯃꯌꯥꯝꯅꯗꯤ ꯑꯣꯄꯣꯖꯤꯁꯟꯅꯗꯤ ꯍꯦꯛ ꯁꯥꯎꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯀꯤꯁꯦ ꯊꯥ 13 ꯁꯨꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯤ ꯅꯠꯇꯕꯗꯧꯅ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯕꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯛꯇꯤ ꯂꯩꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯈꯟꯅꯕꯗ ꯃꯣꯗꯤꯅ ꯈꯥꯝꯗꯅ ꯄꯨꯇꯤꯟꯒ ꯑꯗꯨꯗꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒ ꯀꯩꯅꯣꯒ ꯇꯧꯅꯔꯤꯕꯁꯤꯗ ꯆꯠꯇꯅ ꯑꯗꯒꯤ ꯍꯃꯥꯁꯒ ꯏꯖꯔꯥꯏꯜꯒꯁꯨ ꯆꯠꯇꯅ ꯀꯗꯥꯏꯗ ꯆꯠꯇꯅ ꯃꯥꯅ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯍꯩꯁꯤꯡꯕꯗꯨ ꯎꯠꯇꯅ ꯃꯌꯥꯝꯅꯁꯨ ꯕꯦꯕꯥꯔ ꯇꯧꯕꯗꯒꯤ ꯅꯪ ꯈꯔ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯗꯅ ꯍꯟꯗꯛꯇꯁꯨ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯆꯠꯀꯗꯧꯔꯤꯗꯅ ꯔꯁꯤꯌꯥꯒꯤ ꯄꯨꯇꯤꯟ ꯎꯅꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯁꯤꯗ ꯁꯤꯜ ꯂꯥꯡꯕꯗ ꯍꯩꯔꯕ ꯌꯥꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯗꯨꯅ ꯃꯅꯤꯄꯨꯔ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯕꯨ ꯌꯥꯔꯦ ꯃꯥꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯀꯣꯛ ꯊꯣꯡꯉꯤꯕ BJPꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯃꯥꯅ ꯌꯦꯡꯅꯤꯡꯗꯕ꯭ꯔꯥ ꯑꯩꯁꯦ ꯃꯌꯥꯝꯅꯗꯤ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯣꯏ ꯃꯔꯛꯇꯒꯤ ꯍꯥꯏꯕ ꯇꯥꯕꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯥ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯀꯟꯇꯛꯅꯔꯣꯏ ꯑꯃꯤꯠ ꯁꯥꯍꯒ ꯑꯗꯨꯝ ꯇꯧꯅꯔꯣ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯗ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯗ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤ ꯅꯝꯊꯅꯕ ꯀꯨꯀꯤꯕꯨ ꯄ꯭ꯔꯣꯛꯁꯤꯗ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯤꯕ꯭ꯔꯥ ꯁꯤ ꯃꯌꯥꯝ ꯂꯩꯀꯣ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯗ ꯌꯥꯝ ꯂꯧꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯟꯗꯛꯇꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯦ CMꯅ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯥꯎꯔꯦ ꯇꯁꯦꯡꯕꯗꯤ ꯃꯁꯤꯁꯨ ꯑꯦꯖ ꯄꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯞꯄꯅꯤ ꯀꯩꯅꯣ ꯑꯦꯗꯚꯥꯏꯖꯔꯗ ꯆꯤꯌꯔꯃꯦꯟ ꯄꯤꯕ ꯍꯥꯏꯕ 31 ꯑꯣꯛꯇꯣꯕꯔ 2023ꯗ ꯊꯣꯛꯏꯕꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯄ ꯑꯣꯔꯗꯔꯅꯤ ꯃꯥꯅꯤ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯃꯥꯅ ꯐꯥꯏꯅꯦꯜꯂꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯒ ꯒꯚꯔꯅꯔꯗ ꯊꯥꯒꯠꯂꯒ ꯊꯣꯛꯄꯗꯕꯨ ꯑꯩꯈꯣꯏꯒꯤ ꯇꯤ ꯔꯟꯖꯤꯠ ꯀꯃꯤꯁꯅꯔꯅ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯑꯥꯔꯇꯤꯀꯜ 166ꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯐꯪꯁꯟ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯒꯚꯔꯅꯔꯒꯤ ꯃꯤꯡꯗ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤꯗꯁꯨ ꯀ꯭ꯂꯤꯌꯥꯔꯀꯂꯤ ꯑꯗꯨꯝ ꯄꯟꯐꯝ ꯊꯣꯛꯇ꯭ꯔꯐꯥꯎꯗ ꯄꯜꯂꯤꯑꯕ ꯑꯦꯒꯤ ꯔꯣꯃꯥꯟ 3ꯗ Chief Minister Manipur can call a meeting as and when required. Yam maruise as and when required, and he will have such a meeting. Chief Minister na meeting ko wangami unified command gi as and when required. Darkar laiba kan. ꯑꯗꯨꯃ ꯄꯣꯠꯇꯨ ꯋꯥꯐꯝ ꯊꯥꯔꯒꯁꯨ ꯑꯗꯨꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯇꯤꯡ ꯑꯃꯠꯇꯐꯥꯎ ꯀꯧꯔꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯅꯤꯁꯨꯕ ꯋꯦꯗꯅꯁꯗꯦꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤꯀꯣ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯀꯧꯕ ꯇꯥꯗꯦ ꯑꯃꯨꯛ ꯐꯝꯃꯝꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯗꯦ ꯑꯗꯨꯒꯤ ꯄꯣꯠꯇꯁꯨ ꯊꯨꯒꯥꯏꯔꯒ ꯂꯣ ꯆꯠꯇꯕꯗꯧꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤꯅꯦ ꯍꯥꯏꯔꯕꯁꯨ ꯆꯞ ꯆꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯗꯨ ꯑꯣꯏꯅ ꯇꯧꯕ ꯅꯠꯇꯕ ꯌꯥꯝꯅꯕꯤ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛ ꯇꯧꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯅꯩꯁꯜꯂꯒ ꯑꯗꯨꯝ ꯏꯔꯥꯡꯒꯤ ꯅꯝꯊꯅꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯥꯛꯄꯁꯤꯗ
ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯣꯔꯦ ꯃꯌꯥꯝꯁꯤꯅ ꯄꯦꯟꯗꯕ ꯈꯣꯠꯇꯕ ꯂꯥꯎꯅꯕ ꯈꯣꯡꯅꯕ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯃꯅꯨꯡ ꯍꯨꯠꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯕ ꯄꯣꯠꯅꯤꯀꯣ ꯀꯅꯥꯒꯨꯝꯕꯅ ꯈꯪꯗꯗꯅ ꯅꯩꯅꯕꯤꯔꯨꯅꯨ ꯈꯣꯠꯂꯕꯤꯔꯨꯅꯨ ꯄꯪꯍꯥꯏ ꯍꯥꯏꯕꯤꯕꯅꯤ ꯑꯁꯤꯗꯒꯤ ꯂꯣꯏ ꯊꯣꯔꯛꯄꯅꯤ ꯍꯟꯗꯛ ꯕꯤꯃꯣꯜ ꯊꯥꯈ꯭ꯔꯤꯕ ꯑꯜꯄ꯭ꯔꯦꯠ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯣꯏꯅ ꯍꯦꯛꯇ ꯃꯣꯏ ꯄꯥꯔꯇꯤꯗꯨꯅ ꯐꯗꯅ ꯀꯥꯕ꯭ꯔꯥ ꯅꯠꯇꯦ ꯚꯦꯍꯤꯀꯜ ꯑꯣꯏꯖꯕꯒꯤ ꯋꯥꯗꯅꯤ ꯃꯁꯦ ꯃꯌꯥꯝꯁꯤꯅ ꯅꯩꯅꯔꯛꯄꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯌꯥꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯑꯗꯒꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯁꯤꯅ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥ ꯅꯠꯇꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯣꯔꯣꯟ ꯁꯦꯕꯥ ꯇꯧꯅꯅꯕ BJPꯗꯤ ꯊꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯥ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯎꯠꯄꯅꯦꯕ ꯅꯣ ꯗꯦꯠ ꯀꯣꯡꯒ꯭ꯔꯦꯁꯅ ꯐꯔꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯣꯏꯔꯦꯅ ꯊꯥꯕ ꯅꯠꯇꯦꯕ ꯇꯧꯕꯇꯕꯨ ꯚꯦꯍꯤꯀꯜꯗꯣ ꯑꯦꯅꯤ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯔꯝꯕꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯗꯕ ꯌꯥꯏ ꯑꯗꯨꯅ ꯚꯦꯍꯤꯀꯜꯗꯁꯨ ꯐꯕ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯔꯤꯡꯕ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯕꯅꯦꯕ ꯑꯗꯨꯅ ꯅꯩꯅꯕ ꯈꯟꯅꯕꯁꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯗꯨ ꯁꯨꯝ ꯄꯥꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯗꯕꯗꯤ ꯊꯕꯛ ꯐꯖꯅ ꯇꯧꯔꯣ ꯅꯨꯄꯥ ꯊꯣꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯗꯣꯂꯥ ꯗꯣꯂꯤ ꯅꯥꯏꯗꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯇꯧꯅꯤꯡꯗꯕꯗꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯇꯧꯅꯤꯡꯉꯝꯒꯅꯤ ꯕꯠ ꯉꯝꯖꯗꯕꯗꯣ ꯉꯝꯖꯗꯕ ꯑꯐꯥ ꯑꯄꯨꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯃꯪꯗ ꯆꯦꯟꯕ ꯉꯝꯗꯕꯗꯧꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯕꯁꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯦꯟꯇꯔꯗ ꯄꯤꯊꯣꯛꯈ꯭ꯔꯣꯗꯅ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯥꯏꯅꯔꯁꯤ ꯄ꯭ꯔꯁꯤꯗꯦꯟꯗꯨꯗꯕꯨ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅꯁꯨ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯄꯜꯂꯕ ꯅꯣꯏ ꯁꯔꯀꯥꯔꯒꯤꯗꯨꯗꯤꯁꯨ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯥꯏꯊꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯟꯇꯔꯗ ꯗꯥꯏꯔꯦꯛ ꯇꯧꯅꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯧꯕꯁꯤꯗ ꯇꯥꯔꯛꯑꯗꯅ BJP ꯁꯪꯂꯦꯟ ꯅꯣꯏ ꯂꯩꯔꯅꯨ ꯃꯣꯏꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯑꯦꯁꯦꯁꯃꯦꯟꯗ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯆꯦꯟꯖ ꯑꯣꯐ ꯒꯥꯔꯗꯁꯦ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯀꯅꯥꯅꯣ ꯇꯣꯝꯗꯤ ꯍꯦꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡ ꯅꯤꯅꯤ ꯃꯉꯥ ꯇꯔꯥꯅꯤ ꯊꯥꯈꯥꯏ ꯑꯃꯗꯤ ꯉꯁꯥꯏ ꯏꯔꯥꯡ ꯑꯃ ꯃꯣꯏ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯜ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯂꯩꯒꯗꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯡ ꯂꯣꯜꯂꯣ ꯑꯣꯐꯤꯁꯇꯨ ꯀꯥꯏꯕ ꯇꯣꯏꯕ ꯇꯧꯔꯕ ꯌꯥꯏ ꯑꯇꯩꯅ ꯑꯝꯇ ꯅꯠꯇꯦ ꯄ꯭ꯔꯣ ꯑꯦꯟ ꯑꯦꯟꯇꯤ CM ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯒꯗꯕꯅꯤꯅ ꯊꯣꯡ ꯂꯣꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯐꯖꯗꯕꯅꯤꯅ ꯃꯣꯏꯅ ꯉꯁꯥꯏ ꯁ꯭ꯇꯦꯠꯃꯦꯟ ꯄꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯟꯐ꯭ꯌꯨ ꯇꯧꯔꯒ ꯃꯌꯥꯝ ꯆꯠꯂꯤꯁꯤꯗꯤ ꯍꯥꯏꯗꯤ ꯀꯣꯔꯠ ꯊꯤꯡꯗꯦ ꯑꯗꯨ ꯊꯤꯡꯗꯦ ꯑꯗꯨ ꯊꯤꯡꯗꯦ ꯑꯗꯨ ꯊꯤꯡꯗꯦ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯐꯤꯁꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯕꯨ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯡꯉꯒ ꯑꯗꯨꯝ ꯊꯣꯛꯂꯤꯅꯦꯕ ꯑꯗ ꯉꯁꯤꯗꯒꯤ ꯍꯦꯛ ꯌꯥꯗꯕ ꯍꯌꯦꯡꯗꯒꯤ ꯌꯥꯗꯕꯗꯨ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯁꯤꯅ ꯎꯠꯂꯤꯕꯗꯤ ꯑꯩꯒꯤ ꯑꯄꯪꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯄꯥꯋꯔ ꯅꯣꯂꯦꯖꯇ ꯑꯩꯅ ꯈꯟꯖꯕꯗ something change ꯑꯃ ꯒꯥꯞꯁꯤ ꯆꯦꯟꯖ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯁ꯭ꯃꯨꯠꯂꯤ ꯇꯧꯕ ꯌꯥꯅꯅꯕ ꯃꯇꯝ ꯈꯔ 5ꯅꯤ ꯑꯣꯏꯕ ꯌꯥꯏ 10ꯅꯤ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯍꯥꯏꯕꯅꯤꯀꯣ ꯄꯨꯔꯥ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯇꯧꯕ PR ꯅꯠꯇꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯪ ꯉꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯃꯥ ꯑꯣꯏꯅ ꯀꯅꯥ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯃꯣꯏ ꯊꯦꯝꯗꯣꯛ ꯊꯦꯝꯖꯤꯟ ꯄꯣꯂꯤꯇꯤꯀꯦꯜ ꯂꯣꯕꯤ ꯇꯧꯔꯅꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯃ ꯂꯧꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯃ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯕꯤꯋꯦꯌꯔ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁꯤꯜꯂꯛꯑꯒꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗꯧ ꯅꯠꯇꯦ ꯈꯤꯇꯪꯗꯤ ꯐꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯗꯨꯅ ꯐꯔꯅꯤꯅ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ प्रजाꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯗꯤꯔꯦꯟꯒꯣꯏꯒꯤ ꯌꯨꯁꯦꯝ ꯑꯃꯨꯛꯀꯣ ꯀꯣꯀꯣꯃꯤ ꯃꯌꯥꯝ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯕꯤꯡ ꯑꯦ ꯁꯥꯏꯅꯔ ꯕ꯭ꯔꯗꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯖꯦꯁꯟꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯉꯥꯛꯇꯅꯤꯀꯣ ꯃꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯝꯇ ꯅꯠꯇꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯁ꯭ꯄꯦꯀꯨꯂꯦꯁꯟꯗꯨꯅꯤ ꯃꯌꯥꯝꯅ ꯇꯥꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯗꯥꯏꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯁ꯭ꯄꯦꯀꯨꯂꯦꯁꯟꯁꯤ ꯌꯥꯝ ꯍꯦꯟꯖꯟꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯈꯔꯁꯨ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯦꯂꯤꯖꯦꯟꯠ ꯒꯦꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨꯗꯤ ꯈꯔ ꯇꯧꯕ ꯐꯕ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯟꯁꯨ ꯐꯠꯇꯕ ꯑꯦꯅꯤ ꯏꯁꯨꯗꯅꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯍꯦꯜꯂꯀꯥꯟꯗ ꯔꯨꯃꯔꯒꯤ ꯁꯥꯒꯠꯇꯅ ꯇꯧꯅꯩ ꯃꯌꯥꯝ ꯁꯤ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯏꯁꯤꯕꯣꯕ ꯑꯗꯨꯅ ꯁ꯭ꯄꯦꯀꯨꯂꯦꯁꯟꯁꯤ ꯈꯤꯇꯪꯁꯨ ꯀꯟꯁꯇ꯭ꯔꯦꯟ ꯑꯣꯏꯅ ꯊꯝꯃꯒ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯨം ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯂꯧꯔꯝꯗꯧ ꯃꯥꯜꯂꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨꯗ ꯁꯨꯝ ꯌꯥꯝ ꯆꯦꯛꯁꯤꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯔꯒ ꯃꯤꯅꯗꯤ ꯌꯥꯝ ꯆꯥꯎꯗꯦ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯐꯝ ꯊꯣꯛꯑꯕꯅꯦꯕ ꯗꯦꯜꯂꯤꯗ ꯉꯥꯏꯍꯥꯛꯀꯤ ꯁꯣꯝꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯀꯥꯞꯅꯔꯦ ꯁꯤꯟꯅꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯥꯎ ꯉꯥꯏꯍꯥꯛ ꯊꯣꯛꯑꯝꯒꯅꯤ ꯑꯗꯩ ꯃꯨꯠꯈ꯭ꯔꯅꯤ ꯀꯩꯝꯇ ꯑꯁꯣꯝꯗ ꯆꯦꯛ ꯃꯣꯛ ꯂꯥꯎꯗꯦ ꯀꯔꯤ ꯑꯩꯈꯣꯏ ꯆꯠꯀꯥꯟꯗ ꯁꯨꯝ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯪꯉꯛꯈꯤꯅꯤ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯦꯜꯂꯀꯥꯟꯁꯤꯗꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯄꯨꯂꯞ ꯈꯟꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯈꯟꯗꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯛꯇꯧꯔꯦ ꯀꯥꯏꯅ ꯈꯟꯕꯁꯤ ꯑꯗꯨ ꯇꯧꯔꯛꯑꯦ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯞꯁꯤꯗ ꯑꯩꯈꯣꯏꯁꯤ ꯄꯤꯁꯛ ꯄꯤꯛ ꯂꯩ ꯑꯗꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯞꯇ ꯑꯗꯨꯃꯥꯏꯅ ꯄꯤꯛꯈ꯭ꯔꯦ ꯀꯥꯏ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯣ ꯊꯤꯅꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ BBC ꯍꯣꯏ ꯀꯔꯤ ꯍꯣꯏꯅ ꯇꯧꯀꯥꯟꯁꯤꯗ
ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯪꯗꯦ ꯀꯅꯥꯅ ꯀꯨꯀꯤꯁꯤ ꯃꯩꯇꯩꯔ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯕꯗ ꯀꯥꯡꯕꯨ ꯉꯥꯛꯇꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯁꯣꯝ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯗꯩꯗ ꯑꯗ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯈꯤꯇꯪ ꯍ꯭ꯌꯨꯃꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅꯁꯨ ꯈꯟꯒꯨꯝꯁꯤ ꯌꯥꯝ ꯄꯤꯛꯅꯁꯨ ꯈꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯈꯣꯏꯗꯗꯤ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯕ ꯈꯣꯠꯄ ꯂꯩꯕꯅꯤꯅ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯍꯦꯛꯇ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯅꯤ ꯀꯥꯏꯁꯨ ꯈꯟꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯖꯒꯗꯧꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯖꯒꯗꯧꯅꯦ ꯑꯩꯈꯣꯏ ꯌꯥꯅꯅꯕ ꯀꯃꯥꯏꯅ ꯇꯧꯕ ꯏꯟꯊꯣꯛ ꯏꯟꯁꯟ ꯇꯧꯅꯕ ꯁꯦꯝꯗꯣꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯁꯤꯒꯦ ꯑꯗ ꯑꯩꯈꯣꯏꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯤ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯁꯣꯜꯕ ꯑꯣꯏꯁꯤꯒꯦ ꯅꯥꯒꯥꯁꯨ ꯂꯩꯔꯤ ꯀꯨꯀꯤꯁꯨ ꯂꯩꯔꯤ ꯃꯩꯇꯩꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯑꯇꯩ ꯑꯩꯈꯣꯏ ꯅꯦꯄꯥꯂꯤ ꯂꯩꯔꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯤ ꯁꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯗꯅ ꯂꯩꯕꯁꯤ ꯌꯥꯁꯤ ꯀꯩꯀꯥꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯊꯣꯛꯂꯛꯄꯗꯅ ꯁꯨꯝ ꯃꯄꯥꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯪꯉꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯣꯏ ꯁꯣꯜꯕ ꯇꯧꯕꯤꯗꯣꯏꯅꯦ ꯉꯥꯏꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯤ ꯑꯣꯏꯔꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯤ ꯑꯣꯏꯔꯁꯨ ꯃꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕꯤꯗꯣꯏꯅꯦ ꯈꯟꯕꯁꯤꯁꯨ ꯂꯥꯁꯇ ꯂꯣꯏꯁꯟꯕꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯏ ꯂꯣꯏꯁꯟꯕꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡꯁꯤꯗ ꯍꯥꯟꯅ ꯁꯤ ꯇꯧꯔ ꯌꯥꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯗꯣꯛꯅꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯁꯤ ꯇꯧꯔꯁꯤ ꯐꯦꯁꯤꯂꯤꯇꯤ ꯇꯧꯅꯕ ꯃꯑꯣꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯥꯏꯅ ꯃꯄꯥꯟꯒꯤ ꯃꯤꯗ ꯑꯃꯨꯛ ꯗꯤꯄꯦꯟ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨꯗꯤ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯑꯇꯩ ꯃꯌꯥꯝꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯏꯟꯗꯤꯌꯥꯒꯤ ꯗꯦꯜꯂꯤ ꯆꯠꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔ ꯀꯥꯏꯅꯣ ꯈꯪꯗ꯭ꯔꯒꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯗꯤ ꯈꯪꯐꯝ ꯊꯣꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯥꯁꯤꯁꯨ ꯈꯤꯇꯪ ꯄꯕ꯭ꯂꯤꯁꯤꯇꯤ ꯄꯥꯝꯕ ꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯀ꯭ꯔꯦꯟ ꯆꯠꯂꯒꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯥꯁꯨ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤꯗ ꯇꯧꯔꯒ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤ ꯐꯪꯉꯛꯄꯒꯤ ꯅꯍꯥꯟꯋꯥꯏ ꯕꯔꯥꯛ ꯑꯣꯕꯥꯃꯥꯅ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯦꯡꯒꯜ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏ ꯏꯟꯅꯔꯛꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯗꯣꯝꯗ ꯌꯦꯡꯕ ꯃꯤ ꯑꯣꯏꯅ ꯇꯧꯋꯤ ꯃꯥꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯥꯏꯅ ꯈꯟꯖꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡꯗꯤ ꯑꯃꯤꯠ ꯁꯥ ꯊꯥꯗꯣꯛ ꯂꯣꯏꯔꯦ ꯀꯅꯥꯝ ꯇꯧꯍꯜꯂꯣꯏ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯌꯥꯝ ꯎꯁꯤꯠꯇꯅ ꯌꯦꯡꯕꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯑꯣꯡ ꯆꯪꯉꯦ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯇꯧꯔꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯌꯦꯡꯀꯥꯟꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯍꯝꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥ ꯈꯟꯅꯤ ꯁꯨꯃꯥꯏꯅ ꯈꯟꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯆꯪꯉꯒꯁꯨ ꯑꯗꯨꯒꯤ ꯑꯁꯣꯝ ꯁꯨꯃꯥꯏꯅ ꯆꯪꯕꯃꯛꯇꯤ ꯅꯠꯇꯦ ꯑꯁꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯅꯦꯇꯣ ꯍꯣꯏꯒꯤ ꯏꯟꯇꯔꯦꯁ ꯆꯥꯎꯅ ꯂꯩꯕ ꯑꯗꯒꯤ ꯔꯁꯤꯌꯥꯁꯨ ꯅꯦꯇꯣ ꯆꯪꯉꯗꯤ ꯌꯥꯗꯦ ꯊꯥꯏꯅ ꯃꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯐ꯭ꯔꯤꯛꯁꯟꯁꯤꯡꯁꯤꯗꯁꯨ ꯌꯦꯡꯀꯥꯟ ꯁꯨꯃꯥꯏꯅ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯣꯝꯒꯤꯁꯤꯅ ꯑꯗꯨꯒꯤ ꯗꯥꯏꯅꯥꯃꯤꯛꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨ ꯃꯃꯤ ꯈꯔ ꯑꯗꯨꯝ ꯇꯥꯔꯒꯁꯨ ꯃꯃꯤ ꯇꯥꯔꯒꯁꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯖꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯗꯧꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯦꯛꯁ ꯃꯌꯥꯝꯁꯤ ꯂꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛ ꯇꯧꯔꯁꯨ ꯑꯗ ꯆꯥꯎ ꯍꯩꯖꯟꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯇꯧꯋꯦ ꯍꯩꯖꯟꯕꯁꯦ ꯑꯗꯨ ꯍꯥꯏꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯛꯆꯨꯑꯦꯜꯂꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯍꯥꯏꯔꯣꯅꯦ ꯃꯥꯏꯒ꯭ꯔꯦꯁꯟ ꯍꯥꯏ ꯀꯥꯟꯁꯤꯗ ꯆꯤꯟꯁꯇꯦꯠꯁꯤꯗ ꯃꯤ ꯀꯌꯥ ꯂꯩ ꯍꯥꯟꯅ ꯌꯦꯡꯕ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯆꯤꯟꯁꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯂꯥꯛ ꯑꯃ ꯈꯥꯏꯗꯣꯔꯛ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯕ ꯑꯗꯨꯗ ꯂꯥꯛ ꯑꯅꯤ ꯈꯥꯏꯗꯣꯔꯛ ꯌꯥꯒꯗ꯭ꯔꯥ ꯆꯤꯟꯁꯇꯦꯠꯀꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯂꯥꯛ 5 ꯐꯥꯗꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯂꯥꯟ ꯇꯧꯕꯗꯒꯤ ꯆꯦꯟꯊꯣꯛꯅꯤ ꯈꯣꯠꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯀꯥꯟꯁꯤꯗ ꯂꯥꯛ 3 ꯈꯔ ꯍꯦꯟꯕ ꯉꯥꯏꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯦꯔꯤꯌꯥꯗꯗꯤ 3 ꯆꯥꯎꯋꯦ ꯆꯤꯟꯁꯇꯦꯠꯁꯤ ꯐꯥꯎꯕ ꯑꯦꯔꯤꯌꯥ 3 ꯆꯥꯎꯕꯁꯤꯗ ꯄꯣꯄꯨꯂꯦꯁꯟ ꯂꯥꯛ 5 ꯑꯣꯏꯔꯒꯗꯤ ꯃꯤꯁꯤ ꯀꯌꯥꯝ ꯂꯠꯅ ꯇꯥꯏꯗꯣ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯑꯣꯏꯔꯦ ꯌꯥꯝ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯔ ꯍꯩꯖꯜꯂꯀꯥꯟꯁꯤ ꯌꯦꯡꯀꯥꯟꯁꯤꯗ ꯃꯣꯏ ꯇꯤꯗꯤꯝ ꯈꯤꯇꯪ ꯇꯥꯎꯟ ꯈꯔ ꯆꯥꯎꯕꯁꯤꯡꯁꯦ ꯇꯤꯗꯤꯝ ꯂꯩꯔꯦ ꯐꯂꯥꯝ ꯂꯩꯔꯦ ꯍꯈꯥ ꯂꯩꯔꯦ ꯃꯣꯏꯁꯤ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯈꯖꯤꯛ ꯉꯥꯛꯇꯅꯦꯕ ꯑꯗ ꯀꯝꯃꯨꯅꯤꯇꯤꯁꯨ ꯃꯣꯏꯗ ꯂꯩꯔꯤꯁꯤ 53 ꯀꯝꯃꯨꯅꯤꯇꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯗ ꯕꯔꯃꯥꯒꯤ ꯏꯔꯥꯡ ꯍꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯤ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯍꯧꯋꯤꯅ ꯃꯣꯏꯁꯨ ꯌꯥꯎꯋꯤꯅ ꯌꯥꯎꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯨ ꯑꯅꯤ ꯇꯪꯈꯥꯏ ꯇꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯂꯦꯟ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯑꯃꯒ ꯆꯤꯟ ꯕ꯭ꯔꯗꯔꯍꯨꯗ ꯍꯥꯏꯕ ꯑꯃꯒ ꯆꯤꯟ ꯕ꯭ꯔꯗꯔꯍꯨꯗꯅ ꯃꯣꯏ ꯁꯥꯎꯠ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯗ ꯆꯤꯟꯂꯦꯟ ꯀꯥꯎꯟꯁꯤꯜꯁꯤꯅ ꯃꯣꯏꯒꯤ ꯅꯣꯔꯠ ꯊꯪꯕ ꯁꯔꯨꯛ ꯃꯤꯖꯣꯔꯥꯝꯒ ꯅꯛꯅꯕ ꯃꯅꯤꯄꯨꯔ ꯅꯛꯅꯕ ꯁꯔꯨꯛꯁꯦ ꯑꯗꯣ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒ ꯈꯤꯇꯪ ꯅꯛꯁꯟꯅꯈꯤꯕ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯃꯣꯏꯒꯤ ꯂꯝ ꯄꯂꯦꯠ ꯋꯥꯏꯟ ꯑꯃ ꯂꯩꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯂꯥꯗꯥꯟ ꯇꯨꯔꯦꯟꯒꯤ ꯍꯦꯛ ꯂꯣꯏꯁꯟꯐꯝ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯃꯣꯏ ꯏꯝꯄꯣꯔꯇꯦꯟ ꯇꯥꯎꯟꯁꯤꯞꯅꯦꯕ ꯑꯁꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯂꯧꯁꯟꯈ꯭ꯔꯦꯅ ꯂꯧꯁꯟꯈ꯭ꯔꯐꯥꯎꯗꯁꯨ ꯃꯣꯏ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒ ꯅꯛꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯆꯤꯟꯂꯦꯟ ꯀꯥꯎꯟꯁꯤꯜꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯄ ꯃꯤꯖꯤꯃꯥ ꯈꯕꯔꯗ ꯊꯣꯛꯄ ꯀꯩꯅꯣꯅꯦ ꯑꯦꯅꯥꯂꯤꯁꯤꯁꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯑꯪꯀ ꯄꯥꯀꯥꯟꯁꯤꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯏ ꯄꯥꯔꯀꯥꯟꯁꯤꯗ ꯁꯤꯅꯤ ꯇꯧꯔꯀꯥꯟꯁꯤꯗ ꯈꯨꯠꯊꯥꯕ ꯑꯃ ꯆꯪꯉꯦ ꯁꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯥꯎꯀꯥꯟꯗꯁꯨ ꯁꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯥꯎꯊꯣꯔꯛꯄ ꯁꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯁꯤ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯏꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯔꯤꯌꯁꯅꯤ ꯑꯩꯈꯣꯏꯁꯤ ꯊꯣꯛꯂꯛꯏꯁꯤꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯊꯤꯡꯖꯤꯜꯂꯛꯏꯁꯦ ꯃꯣꯏꯁꯨ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯔꯝꯒꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯗꯨꯕꯨ ꯑꯣꯏꯔꯛꯇꯅꯕ ꯇꯧꯔꯛꯏꯅꯤꯅ ꯑꯗ ꯑꯇꯩ ꯃꯣꯏꯅ ꯀꯔꯐ꯭ꯌꯨ ꯂꯩꯕꯅꯤ ꯍꯥꯏꯗꯤ ꯀꯔꯐ꯭ꯌꯨ ꯂꯩꯔꯒ ꯍꯧꯖꯤꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯇꯧꯔꯤꯁꯤꯅ ꯀꯔꯐ꯭ꯌꯨ ꯂꯩꯔꯁꯨ ꯑꯗ ꯃꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯔꯛꯁꯦ ꯑꯃꯨꯛ ꯀꯩꯗꯧ ꯌꯥꯎꯗ꯭ꯔꯤꯅꯣ ꯀꯔꯐ꯭ꯌꯨ ꯍꯥꯏꯁꯤ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯌꯨꯝꯗꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯅꯉꯥꯏ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯦꯔꯠꯇ ꯔꯥꯏꯠ ꯊꯣꯛꯀꯥꯟꯁꯤꯗ
thona hando ko so the side ka have the name sure side the thona ko hando wi blank fire ka to wi adu na te ko story curfew si le ba adu thor curfew yeng se thor pi phem ka to na rin nung dang si walking chat na re ba adu mar se moina curfew tong thor te har ga di moina kana ma haijan mam le re kana loading mam le re si ure na da seriously kana le re khang sam da mayam hor ka rank ki ra da moi manung da hona hona ka rank ki ra mayam so hona ba ma ka bu ma pam da ka bu le ri chance lo ge hebi we mai tha pa do gong sham le na khmer to so mai tha ri poche thu ba siam pa do ba kang bu se le re ba so mayam so ka da kai ga da hijun cha thirang ni adu mayam sin da we ga rank le chung cha to sing badi ke music lady ba film sin da lady ba conflict si gi behind the screen ma si gi india gi agenda ma dum loina ra ga sale na lo ye gi yeng de gi de lady o posi ke no kan da ai koi as a civil society organization gi mi ya moina koi na last many years koi india na bharat merge toro matung da gi laiba manipur india da manipur na merge toro matung da laiba phibam sing se si gi sequence sing si yeng kan da ai koi adum india gi policy program du gi makha da koi miyam jing ji wa laga la ki ngak tane ba seng na huji lai bai issue ji su ai koi india gi oi ba tongan ba behind the screen koi miyam kan we agenda amagi makha da chatharak pane ne lawe koi igi miyeng da gi ni May 13 dagi May 3rd dagi huji phawul la iba 2023 gi May 3rd dagi huji phawul sangjel iba phibam se masi hek hobu dagi koi ju thengna jarak pa miyo moina yawjarak pa moina civil society mo in la kanda hore iba la iba sequence of events sing se koi ni yengu kanda ai koi masi kanagumba gi insal tiawduna di so ayaroi aduna huji ki lairiba india government gi Fujiksi suspended animation hire ru natraga tongan ba leiraga su leadership sense tawraga su aikoi aina ujabadadi india gi attitude si hongdragadi duga masigi manipur da yengi bu mogi policy si hongdragadi kaidongai da aikoi gi sida hujik tangdu leita ba policy na normal si ma lakpo si oithokte ba hujik ngasai habi gi 100 days gi program gi matungina tang taraga tareta 100 days sudore tara teresi da kainom laukto kanda natraga masi policy m laukto kanda hekta manipur gi kaino si tangdol indal da film si lakadra aibudu nateo masidi aikoi gi makoi gi mahana dagi sathana laba aikoi masel gi marakta lairiba kanglup purup lairiba manipur gi apik pa lejeri ba aikoi gi sida lairiba aikoi community sing sida aikoi hana dagi hona indiana sanari ba policy se divide and rule policy se masi gi phibam ji ek hongdri bhaudi ekoi adumak ekoi gi marak sida ekoi masi gi marumda sanari ba tauri ba india gi policy sing sida masi da thuraga masi gi langda thuraga chali ba kangbu sing se masi gi sing sina karino haibsi ekoi na tauri ji kaino haibsi masi gyan taraktri gai di koi masi gi posi amna understand tau gai di ekoi hu su thokane ba maram di mamang da ekoi 2001 gi jun uprising gi issue masi indiana thon gi ba podam khangni makhata na tongan ba laiba hujik thoklai bi issue ji su ekoi kuki narco terrorism ga ekoi gi sigi laiba thoklai ba conflict si su masi punamak sing se makoi na thon mani su tawale su tawsala kanda ekoi hujik ekoi na hangni ba question di kaino ha kanda su tawre hujik manipur gi people sing da museum sing si da ekoi rocket bomb capsule drone attack tawre tawrokpu matam si da su tawra iba natraga chu terrorism tu na tawra iba thabak thorom sing se india gi security forces sing da shokte ara kanda makoi sing si aina yabni na yengaga leiba ngame bani kan khalaga leiba indiana kala thumdona ngasi wawada manipur da 60000 akoi security forces in india manipur da thajal akreba thajal iba posing sina hojik manipur da masak thokpa kari thabak tawri ge habse ekoi questionable neba maram di kenor kanda ekoi tongan ba thajal iba security forces sina ekoi lan asi matam gi yenga ga nga amu khamba nga amu thajan ba ekoi gi koi telanga mari thaduk thajin tawdona thambagi phibam ma leireba nga leraga shanti nga amu lehen ba nga leraga nakal made mu kaptha lakpa hojik mu amuk nga mu lehen ba aduna sigi policy sing si makoi gi oba behind the screen leiriba agenda se india gi masi thengna ge haraga di koi miyam gi oba mass uprising ama changi maram di yaning de hayo posi nga si ekoi haudi hore miyam ekoi gi miyam gi ekoi gi
तौफम थोप लौफम थोप रेस्पॉन्सिबिलिटी कोई मियामना लौरी मियाम की पोंदोफम थोप एज ए डेमोक्रेटिक पीपल कंट्री मगी सिटीजन अमोइना एकोई एकोइना तौरइबा गवर्नमेंट तौरइबा नतर लेरिबा फिबम सिंगसिदा एकोइगी ओइबा यानिंगदबगी प्रोटेस्ट अदु डेमोक्रेटिक ओइना चंगजलगा लाइएबा मसीगी चंगजलिबा पोसे मसीबु फजना इंडिया गवर्नमेंट ना मसी सेंट्रल गवर्नमेंट ना मसी तारकांदा थबक तो ओंथोरक्तब दुगी वानेबा मरमदुना ओंथोरक्तरिबा पोसे ngasi aikoina ontho alake haragadi kaino harakanda aikoigi oiba di amato unity oiba ama aikoi lairiba community khudingmak manipur da lairiba aikoigi community khudingmak se aikoi understand tawinabam changi lairiba phibam ji karino haibji koi communication gap laitana pau phadunabam changi usem gi oiba wakhal lamdagi thamjani gi kaino harakanda aikoigi di aikoi idea of manipur haiba posi da aikoi usem ji sem gi bani usem ji territorial integrity musung masigi national unity haiba posi da aikoi gi ubi stand ni aduna hairi bu posi thugaina ba any external oiba internal force no oiba pai thengnarak ba mayam khakti lakane ba lai bu posing se aikoi leminary ba aikoi gi oiba understanding ama pur akanda aikoi mase nungsi chanana leina ba gi lambi ma yan lakanda da aikoi अखोगी शक्तम जी ngakpa ngamdoineba aduna aikoigi leminary ba purup sing si da tongan tongan mangasi na kuki ga ngasi lairi ba phibam si da hayeng na kana ga ohelakadi india na kana ga to holakade ge se masine india gi de koi masen ji aikoigi division lairi gai akoi thugari gai aikoigi unity si thugari gai makoigi oiba policy makoigi lenga makoigi policy sing sanabada aikoi makoigi oiba araiba phibam amakha oye se koina ujeyeba maramaduna aina thamjaningi de kaino hakanda any leadership change oibi ai natraga tongan bo oibi ai moina tauge haraga din hana tawya hare ngasibo khanga lai ayeng 17 da kaino ma dakau lak tho kan dai koi masina aying de ba taptha ba peace ai do lakani haibadi chumde aduna masi makoina makoigi oiba chap manaba miyeng haitare tampakam sung leiriba conflict sigi thengnariba koi maigai ani makta makoi gi oiba manaba miyeng ang khagi kanda thabak to bom khak changi madu to brigai di tung koiba peace lakane ai thajidi okay